ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯈꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯃꯥꯏꯈ꯭ꯔꯕ ꯈꯨꯡꯒꯪ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯃꯥꯏꯈ꯭ꯔꯕ ꯈꯨꯡꯒꯪ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯋꯥꯖꯔꯕ ꯈꯨꯡꯒꯪꯅꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯡꯗꯣ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯇꯧꯅꯔꯤ꯫ ꯃꯔꯥꯡ ꯂꯥꯡꯂꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯊꯛ ꯑꯇꯤꯌꯥꯗꯣ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯉꯥꯡꯁꯤꯜꯂꯝꯕꯗꯒꯤ ꯃꯨꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯨꯁꯜꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯂꯩꯆꯤꯟ ꯑꯃꯨꯕꯁꯤꯡꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟ ꯑꯃꯗꯤ ꯌꯦꯅꯈꯥ ꯌꯦꯡꯒꯣꯟ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯀꯨꯞꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯂꯨꯕ ꯂꯩꯔꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈ꯭ꯔꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯕꯦ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯕꯛ ꯂꯣꯏꯅꯔꯗꯨꯅ ꯑꯃꯗꯤ ꯂꯣꯏꯔꯝꯂꯣꯏ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯆꯕꯨꯟ ꯀꯣꯏꯁꯤꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯁꯤꯡꯗꯣ ꯃꯊꯪ ꯆꯪꯅꯈ꯭ꯔꯕꯗ ꯌꯨꯝ ꯑꯃꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯣꯝꯅ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ? ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6 ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯑꯁꯣꯝꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯛꯂꯤꯕ꯫ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯩꯈꯣꯏꯗꯁꯨ ꯊꯥꯖꯅ ꯊꯝꯂꯨꯕ ꯑꯩꯈꯣꯏꯒꯤ ꯏ ꯐꯥꯎꯕ ꯕꯂꯤ ꯀꯠꯇꯨꯅ ꯊꯥꯖꯕ ꯄꯤꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯥꯟꯅꯕꯤꯔꯝꯂꯦꯗꯅ꯫ ꯃꯍꯥꯛꯅ ꯑꯔꯨꯕ ꯂꯥꯏ ꯑꯃꯕꯨ ꯈꯣꯏꯔꯝꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯝꯂꯦ꯫ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯑꯣꯏꯅ ꯁꯛꯊꯥꯛ ꯇꯥꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯅꯤꯡꯗꯕ ꯀꯧꯕꯅꯤꯅ नुमिदांगी मतमद थोक्तुना अखोइना मफम खुदिमक्ता चचबगाइदो फंगद्रबनी असुमना अखोइबु कयाम कुइना लेरक्खदोरिबनो अदुमना हाइरक्पदुत्ता मनाक्ता लैरिबा अहल अमना इबुंगो अखोइगी मतमदरी सिगुम्बसे तरुक्तबनी आई हाइगे मुनताओ आइनसु लैकाइगी मिसिंगदा कयारक हन्ना हाइखिबा लैरबनी अदुबो अईगी वासी कना अमतना थाजबिरी अईगी कुमलेन मंगलांदा कनागुम्बा मियोय अमा लाक्तुना महाक्की मनाक्ता चट्लु महाक्की मनाक्ता चट्लबदी नखोइगी अवाबसे सोदना कोकनी हाइरिबनी अदुबु महाक्ना महाक्की मनाक्ता चट्लु हाइरिबसी कनागे मनाक्तनो हाइबा अखोइ खंगदे मरम अदुना नखोइ लोइनमक खुलगी खुंजा पुनमक तासन्नरे हाइरगा मकई सलाई खंगदना अखोइना हैथोइ सिंथोइरबा अमाइबा अमपु थीबा चटकदबनी अदुगा नखोइना थीगदोरिबा मिसक अदुगी मियोइ मितौबदो अई ताके अस पाबुंगी वफमदो अखोइदा हाइबदा याम लाइबगी वानी अखोइना मफम मसिदगी चटखरगा माइकई सलाई खंगदना थीरुबा हाइबसी अवाबमनी अदुगी मथक्ता अखोइदी नुमित हेक ताखिबदा युमगी मनुंगदा चंगहौद्रबदी अखोइदी अवाफमदा तागदोरिबनी मधुसु अई खंगिनी अदुना नखोइना थुंगलुगदोरिबा इमुंगसिंग अदुत्ता नखोइगे तवम थोकपा अजा पुजादो तौगदबनी अस पबुंग अखोइना थुंगुरिबा युम खुदिंगमके अदुमाय सुम तौरबदी युमबुसिंगदुना अखोइबु करी खनगदोरिगी लाइ सानबा लाको ओइना खंदना अखोइबु अवाफमदु ओइना तागदोरिबा जानी मधु खंगना लाइटकी मरमदसु खरा खंगबा अहलसिंग युमदा ओइना लेकदबनीको पाबुंग ना हारिबा थबक्तु अई मयामदा अमुक्तंग हौदोक्लगा येंगे अदुबु अईदी मधु मयामना यारक्कदौ मांदी ngasi dagi chahi 5-6 ki mamangda ainasu
ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯅꯄꯥ ꯑꯉꯥꯎꯕꯅ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝꯗꯨ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯀꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯩꯕ ꯑꯩꯕꯨ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯅꯁꯥ ꯑꯣꯏꯅ ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯇꯝ ꯑꯃꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯆꯤꯟ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯗꯒꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯊꯥꯖꯕꯤꯔꯤ ꯁꯤꯕ ꯃꯆꯤꯠ ꯈꯥꯛꯅ ꯑꯩꯕꯨ ꯐꯨꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕꯗꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯄꯥꯝꯂꯤꯕꯅ ꯅꯪ ꯅꯁꯥ ꯆꯠꯇꯨꯅ ꯊꯤꯔꯨꯕ ꯑꯁꯤꯅꯤ ꯄꯥꯕꯨꯡ ꯑꯩꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯂꯕꯗꯤ ꯌꯨꯝꯒꯤ ꯚꯥꯔꯁꯤꯗꯤ ꯀꯅꯥꯅ ꯄꯨꯕꯤꯒꯅꯤ ꯑꯩ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯅꯦ ꯂꯥꯏꯅ ꯌꯥꯠꯄ ꯈꯌꯥꯠꯅꯤ ꯀꯔꯤꯒꯤ ꯆꯥꯗꯅꯤ ꯂꯩꯀꯥꯏ ꯄꯥꯜꯂꯤ ꯈꯨꯟ ꯆꯥꯎꯔꯤꯅ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯤꯡꯂꯝꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 8:30-9 ꯐꯥꯎꯕꯗꯤ ꯏꯃꯨꯡꯗꯒꯤ ꯀꯅꯥꯁꯨ ꯊꯣꯛꯅꯗꯦ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯪꯂꯕ ꯃꯇꯝ ꯈꯛꯇꯗ ꯈꯖꯤꯛ ꯑꯩꯈꯣꯏꯅ ꯂꯤꯊꯣꯛꯅꯔꯒ ꯌꯦꯡꯂꯒ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯊꯥꯡꯗ꯭ꯔꯦ ꯃꯩꯈꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯖꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4:30-5 ꯇꯥꯔꯛꯄ 5ꯒ ꯇꯥꯗꯤ ꯑꯗꯥꯏꯗꯒꯤ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯒ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯩꯀꯥꯏꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯑꯁꯤꯁꯨ ꯋꯥꯕꯗ ꯈꯝ ꯊꯦꯡꯂꯤꯕꯅꯤ ꯈꯨꯕꯥꯛ ꯃꯌꯤꯗ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩ ꯃꯗꯨ ꯄꯤꯔꯛꯀꯗꯕ ꯃꯥꯟꯗꯦ ꯏꯍꯦ ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯂꯩꯔꯤꯕ ꯃꯥꯟꯆꯥꯡꯁꯤꯡꯁꯤ ꯀꯥꯏꯔꯒ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ ꯅꯪ ꯅꯁꯥꯒꯤ ꯈꯟꯒꯅꯨ ꯌꯦꯡꯉꯨ ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯍꯨꯝꯁꯦ ꯃꯁꯤꯒꯤ ꯈꯔ ꯈꯜꯂꯨ ꯀꯣ ꯃꯁꯤꯇ ꯅꯠꯇꯅ ꯄꯤꯛꯂꯤꯕ ꯅꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯧꯔꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯁꯤꯕꯨ ꯄꯥꯞ ꯆꯦꯜꯂꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯗꯨꯃꯛ ꯊꯅꯝꯂꯁꯤ ꯍꯥꯏꯕ꯭ꯔꯅꯤ ꯏꯕꯨꯡꯉꯣ ꯍꯣꯏ ꯆꯨꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯏꯁꯥꯒꯤ ꯈꯟꯕ ꯌꯥꯗꯦ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯈꯟꯒꯅꯤ ꯑꯩ ꯏꯁꯥꯒꯤ ꯈꯜꯂꯔꯣꯏ ꯄꯥꯕꯨꯡ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯀꯅꯤ ꯃꯤꯁꯛ ꯅꯤꯌꯣꯡꯗꯣ ꯇꯥꯛꯄꯤꯔꯣ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯅꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯅꯤ ꯑꯗꯨꯝꯅ ꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯇꯝꯗꯣ ꯋꯥꯛꯆꯤꯡꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯕꯥꯖꯤ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯔꯕ ꯑꯋꯥꯕ ꯑꯃ ꯅꯪꯂꯛꯂꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩ ꯑꯁꯤ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯊꯥꯁꯤꯗ ꯑꯩ ꯑꯁꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯕ ꯅꯨꯡ ꯑꯃꯨꯕ ꯑꯃ ꯂꯩꯔꯤ ꯃꯁꯤ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯗꯣ ꯑꯩꯅ ꯂꯧꯈꯠꯈꯤꯕꯅꯤ ꯃꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯂꯧꯈꯠꯄ ꯒꯗꯥꯗꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯐꯝꯅꯥꯏꯕ ꯌꯥꯎꯅ ꯏꯀꯣꯏ ꯀꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯐꯝꯂꯒ ꯑꯃꯥꯏꯕꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯐꯤꯖꯥꯎ ꯏꯟꯗꯨꯅ ꯐꯝꯂꯤ ꯑꯩꯅ ꯁꯨꯞꯅꯒꯤ ꯈꯨꯗꯩ ꯑꯃꯈꯛ ꯁꯦꯠꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯂꯨꯞꯂꯒ ꯊꯤꯈꯤꯕꯅꯤ ꯂꯨꯞꯄꯒꯗꯤ ꯐꯪꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯏꯪꯈꯤꯕ ꯏꯁꯤꯡ ꯊꯦꯡꯗꯤ ꯇꯣꯛꯈ꯭ꯔꯣ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯂꯤꯠꯇꯅ ꯂꯩꯕꯗꯨ ꯐꯥꯎꯕꯗ ꯈꯔ ꯆꯤꯡꯁꯤꯟꯗꯨꯅ ꯏꯪꯗꯨꯅ ꯁꯤꯒꯦ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯆꯣꯡꯊꯗꯨꯅ ꯑꯩꯅ ꯊꯤꯈꯤꯕꯅꯤ ꯄꯨꯡ ꯈꯔ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯡ ꯑꯃꯨꯕ ꯑꯗꯨ ꯐꯪꯈꯤ ꯃꯗꯣ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯅ ꯊꯥꯗꯔꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯈꯣꯌꯨꯝ ꯂꯥꯏ ꯀꯅꯥꯅ ꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯃꯥꯏꯕꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯑꯖꯥ ꯄꯨꯖꯥ ꯇꯧꯈꯤ ꯑꯗꯨꯒꯅꯦ ꯂꯨꯔꯤꯕꯗꯤ ꯑꯩꯗꯤ ꯅꯨꯡ ꯑꯗꯨ ꯂꯧꯈꯠꯂꯝꯂꯒ ꯑꯩꯗꯤ ꯏꯪꯃꯟꯗꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯕꯅꯤꯗꯣ ꯏꯁꯥ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟꯈ꯭ꯔꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯊꯛꯇ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯗꯨꯅ ꯃꯩ ꯌꯥꯏꯍꯟꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯗꯨ ꯌꯦꯡꯕꯤꯔꯒ ꯌꯥꯝꯅ ꯑꯩꯕꯨ ꯊꯥꯒꯠꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯒꯠꯅꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕꯗꯒꯤ ꯑꯩ ꯑꯁꯤ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯕꯅꯤ ꯐꯔꯦ ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯗꯣ ꯇꯧꯅ ꯌꯨꯝ ꯈꯔꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯑꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯨꯡ ꯃꯤꯁꯛ ꯑꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯣ ꯃꯤ ꯑꯗꯣ ꯐꯨꯠꯂꯩꯅꯔꯒ ꯋꯥꯡꯒꯅꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯍꯥꯛ
ꯐꯨꯠ 5ꯒ ꯏꯟꯆꯤ 8ꯃꯨꯛ ꯋꯥꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯨꯔꯤꯠ ꯁꯨꯡꯂꯤꯠ ꯂꯤꯠꯂꯣꯏ ꯈꯨꯗꯩ ꯑꯃ ꯁꯦꯠꯀꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯂꯤꯛꯂꯨꯒꯤ ꯄꯥꯝꯕꯣꯝ 3 ꯐꯥꯒꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯥꯔꯗꯔꯤꯁꯤ ꯑꯃꯒꯨꯝꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯥꯈꯪ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯪꯅ ꯍꯦꯛ ꯎꯕ ꯃꯛꯇꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯤꯔꯛꯄꯕꯨ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯅꯤ ꯃꯤꯁꯛ ꯑꯗꯣ ꯃꯗꯨ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯑꯧ ꯐꯒꯅꯤ ꯕꯥꯖꯤ ꯑꯩ ꯁꯣꯏꯗꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯒꯦ ꯑꯁꯣꯝꯗ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯋꯥ ꯇꯥꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ ꯅꯤꯄꯥ ꯑꯗꯨꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯕꯣ ꯑꯩꯗꯤꯅꯦ ꯊꯥꯖꯗꯦꯀꯣ ꯍꯣꯏ ꯕꯥꯖꯤꯁꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯇꯨꯅ ꯌꯦꯡꯂꯨꯔꯒꯦ ꯀꯔꯝ ꯃꯥꯏꯀꯩꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯕꯥꯖꯤꯅ ꯍꯥꯏꯖꯔꯅꯤ ꯐꯔꯦ ꯇꯨꯝꯅꯕ ꯑꯗꯨꯝ ꯇꯧꯔꯣ ꯑꯁꯣꯝꯗ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯇꯨꯝꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯁꯥꯗꯤ ꯇꯨꯝꯊꯕ ꯏꯌꯥ ꯌꯥꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯤꯑꯣꯏ 10-20 ꯄꯨꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯨꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯆꯥꯝꯃ ꯍꯦꯟꯅ ꯂꯥꯛꯈ꯭ꯔꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯃꯗꯤ ꯂꯥꯎ ꯈꯣꯡꯗꯨꯅꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯤ ꯈꯣꯝꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯕꯤꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯐꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯏꯇꯣꯝꯇ ꯊꯤꯕ ꯆꯠꯀꯅꯤ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯔꯤ ꯃꯌꯥꯝ ꯀꯔꯤꯁꯨ ꯈꯨꯝꯗ ꯑꯉꯥꯎꯕꯒꯤ ꯆꯣꯔꯣꯅꯤ ꯈꯟꯗꯨꯅ ꯂꯩꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯃꯄꯥꯕꯨꯡꯗ ꯑꯩ ꯉꯁꯤꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯒꯦ ꯃꯣꯠ ꯃꯥꯟꯅꯗꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯄꯥꯕꯨꯡꯅꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯗ ꯅꯠꯇꯅ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯅꯣ ꯈꯔꯁꯨ ꯄꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯡꯃꯩꯔꯝ ꯄꯥꯡꯅ ꯍꯥꯏꯒꯠꯂꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯂꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ 3 ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯅꯤꯄꯥ ꯑꯃ ꯅꯤꯄꯥꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯃ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯆꯪꯖꯐꯝ ꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯌꯦꯅꯥꯎ ꯃꯥꯟꯕ ꯎꯆꯦꯛ ꯑꯃꯒꯤ ꯃꯇꯨ ꯑꯃ ꯆꯨꯊꯦꯛ ꯃꯔꯤꯗ ꯌꯨꯡꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔꯁꯨ ꯈꯤꯛꯇꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯁꯣꯏ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯁꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯃꯔꯨꯞ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤ ꯍꯦꯛ ꯇꯧꯍꯧꯗꯕꯗ ꯃꯔꯨꯞ ꯍꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯨꯞ ꯍꯣꯏꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏ ꯑꯩ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯩ ꯑꯁꯤ ꯁꯥꯞ ꯐꯪꯂꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ ꯋꯥ ꯉꯥꯡꯅ ꯊꯕꯛ ꯑꯗꯣ ꯇꯧꯕꯅꯤꯅ ꯀꯌꯥ ꯄꯨꯛꯅꯤꯡ ꯆꯪꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯋꯥꯔꯤ ꯂꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯤꯕ ꯃꯩꯈꯨꯁꯤꯡ ꯑꯁꯤꯅ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯑꯩꯕꯨꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯕꯁꯨ ꯃꯁꯤꯒꯤ ꯃꯩꯈꯨꯁꯤꯅ ꯇꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯃꯍꯥꯁꯣꯏ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅꯕꯨ ꯂꯣꯏꯔꯦ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕ꯭ꯔꯥ ꯃꯔꯨꯞ
ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯃꯔꯨꯞꯇꯤ ꯀꯩꯗꯧꯅꯨꯡꯗ ꯁꯥꯞ ꯐꯪꯗꯦ ꯑꯩꯗꯤ ꯁꯥꯞ ꯐꯪꯂꯦ ꯑꯩꯗꯃꯛ ꯁꯣꯛꯀꯗꯕꯅꯤ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤꯗꯃꯛꯇ ꯀꯥꯟꯅꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯃꯩ ꯃꯍꯣꯡ ꯆꯨꯝꯍꯜꯂꯤ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯐꯖꯍꯜꯂꯤ ꯈꯨꯡꯒꯪꯁꯦ ꯏꯪꯅ ꯆꯤꯛꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯍꯤ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯒꯤ ꯍꯧꯅ ꯁꯤꯒꯗꯧꯔꯕ ꯑꯅꯥꯕ ꯐꯥꯎꯕꯒꯤ ꯏ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯈꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯆꯥꯍꯣꯡ ꯑꯍꯣꯡꯂꯤꯕ ꯃꯍꯩ ꯃꯔꯣꯡ ꯖꯨꯝ ꯖꯨꯝ ꯂꯥꯎꯅ ꯄꯥꯜꯂꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟꯁꯤꯡꯅ ꯃꯍꯧ ꯃꯀꯥ ꯐꯜꯂꯤꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯕ ꯈꯨꯡꯒꯪ ꯑꯁꯤ ꯑꯈꯥꯛ ꯑꯔꯥꯎ ꯅꯪꯒꯅꯤ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯐꯠꯇꯕ ꯂꯥꯏ ꯇꯥꯏꯅꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯏ ꯑꯗꯨꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏ ꯀꯠꯇꯨꯅ ꯑꯩꯈꯣꯏ ꯑꯁꯦ ꯃꯍꯥꯛꯀꯤ ꯎꯁꯤꯟ ꯉꯥ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏ ꯀꯠꯇꯨꯅ ꯂꯥꯏ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯇꯥꯏꯅꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯕु ꯀꯔꯝꯅ ꯇꯥꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯈꯪꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯅ ꯄꯥꯇ꯭ꯔ ꯀꯌꯥꯗ ꯍꯥꯞꯇꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯗꯨꯗ ꯀꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯠꯈꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯈꯤꯗꯦ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯀꯌꯥ ꯊꯋꯥꯏ ꯃꯥꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯜꯍꯧꯔꯒ ꯑꯩꯈꯣꯏ ꯂꯣꯠꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯋꯥꯃꯜꯂꯛꯂꯗꯨꯅ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯑꯃꯥꯏꯕ ꯀꯧꯔꯁꯨ ꯍꯥꯏꯕ ꯌꯥꯅꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯤꯡ ꯑꯁꯦ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯑꯩꯈꯣꯏꯕꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯅꯠꯇꯦ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯦꯜꯂꯨꯔꯕꯁꯨ ꯑꯁꯨꯝꯅ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯑꯗꯨꯃꯛ ꯍꯥꯠꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯀꯅꯥꯁꯨ ꯊꯣꯛꯅꯤꯡꯗꯦ ꯈꯨꯜ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯗꯥꯏꯗꯁꯨ ꯆꯠꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯌꯥꯕꯤꯔꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪ ꯃꯥꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯑꯃꯥꯏꯕ ꯑꯃꯕꯨ ꯇꯠꯇꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨ ꯊꯤꯅꯅꯕꯒꯤꯗꯃꯛ ꯑꯩ ꯈꯣꯡꯁꯥꯜꯂꯛꯂꯤꯕꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯃꯁꯛ ꯃꯑꯣꯡꯅ ꯀꯝꯗꯧꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯅꯣ ꯑꯃꯗꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯈꯪꯗꯦ ꯃꯤꯑꯣꯏ ꯑꯗꯣ ꯐꯨꯠ 5ꯒ ꯏꯟꯆꯤ 6 ꯂꯣꯝ ꯋꯥꯡꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯇꯣ ꯄꯥꯈꯪ ꯑꯃꯁꯨꯅꯤ ꯃꯁꯥꯗꯣ ꯆꯥꯎ ꯁꯥꯡꯉꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛ ꯅꯥꯔꯗ꯭ꯔꯤꯁꯤ ꯑꯃꯒꯨꯝꯅ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯐꯨꯔꯤꯠ ꯂꯤꯠꯇꯦ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯤ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃꯁꯨ ꯀꯤꯅ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯆꯐꯝ ꯂꯧꯔꯝꯕ ꯄꯥꯈꯪ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯃꯍꯥꯁꯣꯏ ꯅꯨꯄꯥ ꯑꯗꯨ ꯑꯩꯅ ꯃꯁꯛ ꯈꯪꯂꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯀꯤ ꯃꯌꯨꯡ ꯃꯊꯥ ꯑꯗꯨ ꯑꯩꯕꯨ ꯈꯪꯈꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯤꯡꯗꯨꯕꯨꯗꯤ ꯕꯒꯗꯠꯇ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯃ ꯆꯨꯝꯃꯤ ꯕꯒꯗꯠꯇ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯕꯒꯗꯠꯇ ꯀꯧꯕꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯍꯥꯛꯅꯁꯨ ꯅꯣꯡꯃ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯗꯣ ꯏꯇꯥꯎ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯑꯁꯦꯡꯕ꯭ꯔꯥ ꯃꯥꯅꯤ ꯏꯇꯥꯎ ꯐꯔꯦꯗ ꯑꯩꯅ ꯂꯦꯛꯂꯨꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯑꯩꯉꯣꯟꯗ ꯀꯥꯟꯅꯔꯕ ꯌꯨꯝ ꯑꯃ ꯑꯣꯏꯔꯦ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯃꯍꯥꯛ ꯊꯦꯡꯅꯒꯅꯤ ꯏꯇꯥꯎ ꯃꯍꯥꯛꯁꯤ ꯃꯤ ꯑꯣꯏꯖꯔꯕꯁꯨ ꯃꯤꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯒ ꯂꯥꯏꯔ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯂꯥꯏꯁꯨ ꯅꯠꯇꯦ ꯃꯤ ꯇꯪꯈꯥꯏ ꯂꯥꯏ ꯇꯪꯈꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯉꯝꯗꯕ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯁꯤꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ ꯑꯗꯣ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯒꯗꯤ ꯊꯦꯡꯅꯒꯅꯤ
ꯏꯇꯥꯎ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯁꯣꯝ ꯑꯋꯥꯡ ꯄꯪꯅ ꯑꯁꯨꯝ ꯆꯠꯈꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯈꯨꯜ ꯑꯃꯗ ꯃꯍꯥꯛꯁꯤ ꯈꯨꯜ ꯑꯗꯨꯕꯨ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯅꯦꯅ ꯍꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕꯗꯒꯤ ꯃꯗꯨꯗ ꯆꯠꯂꯤꯕꯅꯤ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯣ ꯐꯔꯦ ꯏꯇꯥꯎ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯑꯅꯥ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯂꯥꯏꯆꯠ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯨ ꯊꯤꯗꯨꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯇꯨꯝꯅꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤꯕꯅ ꯃꯍꯥꯛꯀꯤ ꯊꯣꯛꯂꯝꯗꯦ ꯅꯨꯡꯁꯥ ꯈꯔ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯒ ꯂꯦꯡꯒꯣꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯥꯏꯅꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯑꯃꯥꯏꯕ ꯚꯒꯇꯇꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯤꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯥꯏꯕ ꯚꯒꯇꯇ ꯍꯥꯏꯕꯁꯤ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯚꯒꯇꯇ ꯍꯪꯂꯨꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯃꯅ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯈꯨꯜꯗꯅ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯈꯨꯔꯥꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯑꯋꯥꯕ ꯅꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯨꯔꯥꯅ ꯀꯔꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯏꯕꯨꯡꯉꯣ ꯚꯒꯇꯇ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯊꯤꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯑꯋꯥꯕ ꯅꯪꯕꯗꯒꯤ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯅꯥꯕꯒꯤꯗꯃꯛꯇ ꯊꯤꯔꯛꯄꯗꯤ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯗꯦ ꯑꯗꯨꯗꯁꯨ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯣ ꯑꯗꯨ ꯑꯍꯜꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯚꯒꯇꯇ ꯊꯤꯕ ꯂꯥꯛꯂꯤꯕꯁꯤ ꯈꯪꯗꯨꯅ ꯊꯦꯡꯅꯔꯤꯕꯅꯣ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯅꯪ ꯅꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯤꯕ꯭ꯔꯣ ꯁꯦ ꯅꯪꯅ ꯊꯤꯔꯤꯕ ꯑꯃꯥꯏꯕꯗꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯁꯤ ꯃꯁꯤꯗꯒꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯤꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨ ꯍꯧꯖꯤꯛ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯤꯕꯅꯤ ꯑꯅꯥꯕ ꯑꯗꯨꯗꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯐꯨꯔꯤ ꯃꯆꯥ ꯃꯀꯨꯞ ꯊꯨꯡꯂꯝꯕꯗꯒꯤ ꯐꯨꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗꯨ ꯄꯣꯛꯈꯥꯏꯗꯨꯅ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯕ ꯇꯤꯟ ꯀꯌꯥ ꯑꯃ ꯃꯔꯦꯡ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯤꯗꯣ ꯍꯤꯡꯅ ꯄꯠꯂꯒ ꯄꯨꯝꯂꯒ ꯁꯤꯔꯤꯕꯅꯤ ꯃꯗꯨꯒꯤ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯗꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯗꯨ ꯆꯠꯈꯤꯕꯅꯤ ꯆꯠꯂꯣ ꯅꯪꯁꯨ ꯎꯅꯅꯤꯡꯉꯕꯗꯤ ꯆꯠꯂꯨꯔꯣ ꯀꯔꯤꯒꯨꯝꯕꯗ ꯃꯗꯨ ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯔꯝꯗꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯑꯃꯨꯛ ꯆꯠꯂꯝꯂꯕꯗꯤ ꯅꯍꯥꯛ ꯊꯤꯕꯗ ꯌꯥꯝꯅ ꯋꯥꯔꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯤꯡꯁꯥꯡ ꯑꯁꯤ ꯂꯥꯜꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨ ꯑꯗꯨꯝ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯆꯠꯂꯝꯗ꯭ꯔꯤ ꯂꯝꯕꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ ꯃꯥꯡ ꯇꯨꯡ ꯑꯅꯤꯃꯛ ꯆꯞ ꯇꯤꯟꯕ ꯂꯝꯕꯤ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯆꯠꯂꯝꯗꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯆꯤꯡꯁꯥꯡ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯆꯤꯡꯁꯥꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯕꯗ ꯌꯨꯝꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯒ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨ ꯌꯧꯅꯅꯕ ꯆꯠꯄꯗꯗꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯜꯂꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯈꯟꯖꯥꯟꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯁꯥ ꯊꯨꯗꯦꯛꯂꯒ ꯌꯨꯝꯒꯤ ꯃꯑꯣꯡꯗ ꯆꯩ ꯑꯗꯣ ꯃꯔꯤ ꯌꯨꯡꯂꯤ ꯑꯁꯨꯝꯅ ꯌꯨꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯎꯆꯦꯛ ꯌꯦꯅꯥꯎꯒꯤ ꯃꯇꯨ ꯃꯥꯟꯕ ꯑꯗꯣ ꯃꯔꯤ ꯌꯨꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯒ ꯃꯌꯥꯏꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯆꯨꯊꯦꯛ ꯃꯔꯤꯗ ꯆꯩ ꯌꯨꯡꯂꯕ ꯃꯇꯨꯡꯗ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯅꯨꯃꯤꯠꯇꯤ ꯇꯞꯅ ꯁꯨꯝ ꯇꯥꯁꯜꯂꯛꯂꯤ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯔꯛꯇ꯭ꯔꯕꯅꯤ ꯃꯍꯥꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯈꯠꯂꯛꯂꯤ ꯀꯔꯤꯕꯨ ꯊꯣꯛꯂꯔꯒꯕꯒ ꯈꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯕꯨꯁꯨ ꯆꯦꯠꯅ ꯅꯤꯡꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ
ꯑꯃꯨꯕ ꯃꯩꯈꯨ ꯂꯩꯆꯤꯜꯁꯤꯡ ꯖꯔ 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 ꯊꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯔꯛꯇꯒꯤ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯂꯤꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯄꯨ ꯆꯦꯟꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯀꯣꯏꯕ ꯑꯗꯨꯗꯅ ꯀꯤꯔ ꯀꯤꯔꯕ ꯁꯛꯇꯝ ꯀꯌꯥꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯅꯅꯕ ꯆꯣꯡꯁꯤꯜꯂꯛꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯍꯥꯛꯒ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗꯣ ꯑꯃꯨꯕ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯕꯅꯤ ꯀꯣꯛꯊꯛ ꯑꯃꯗꯤ ꯑꯀꯣꯏꯕ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯤ ꯆꯪꯁꯤꯜꯂꯛꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯂꯤꯕ ꯅꯈꯣꯏꯒꯤ ꯄꯥꯟꯗꯝ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯪꯂꯨꯏ ꯑꯗꯨꯝꯅ ꯍꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯔु ꯁꯔꯥꯡꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯃꯤ ꯁꯥꯃꯤ ꯃꯩꯈꯨꯒ ꯂꯣꯏꯅꯅ ꯐꯥꯎꯗꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯪꯆꯣꯡ ꯀꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯒꯤꯂꯥꯁ ꯑꯃꯒꯤ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯇ ꯆꯣꯡꯁꯤꯜꯂꯨꯕꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯈꯤꯕꯒꯨꯝ ꯃꯁꯥꯁꯤꯡ ꯑꯗꯣ ꯌꯩꯁꯤꯟꯗꯨꯅ ꯇꯥꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯃꯥꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯈꯪꯂꯤ ꯁꯤꯕꯨ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯁꯤꯒꯤ ꯇꯥꯏꯕꯪꯗ ꯂꯩꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯥꯠꯅꯅꯕꯒꯤ ꯊꯧꯔꯥꯡꯗ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯄꯥ ꯑꯗꯣ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯎꯏꯕꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯐꯦꯠꯇꯤ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯗꯨ ꯎꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯈꯪꯂꯤ ꯃꯩꯈꯨꯁꯤꯡ ꯑꯁꯦ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯐꯥꯎꯗꯣꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯌꯨꯡꯂꯤꯕ ꯆꯩꯁꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃ ꯂꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯅꯕꯒꯤꯗꯃꯛꯇ ꯆꯠꯇꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯈꯨꯜ ꯑꯗꯣ ꯌꯦꯡꯉꯨꯕꯗ ꯃꯤ ꯏꯇꯥꯛ ꯇꯥꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯁꯂꯨꯞ ꯁꯂꯨꯞꯁꯨ ꯀꯞꯅ ꯂꯥꯎꯅꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯃꯤꯄꯥꯏ ꯊꯕꯥꯏꯔꯤ ꯑꯀꯤꯕ ꯄꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯚꯒꯠꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯃꯥꯏ ꯑꯗꯨꯗ ꯐꯨꯔꯤꯁꯤꯡꯅ ꯆꯒꯨꯞ ꯆꯒꯨꯞ ꯊꯨꯡꯂꯤ ꯑꯗꯨꯒ ꯇꯤꯜ ꯃꯌꯥꯝ ꯑꯃꯁꯨ ꯃꯔꯦꯡ ꯃꯔꯦꯡ ꯐꯨꯔꯤ ꯃꯀꯨꯞꯁꯤꯡ ꯑꯗꯨꯗꯒꯤ ꯂꯤꯊꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯖꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯁꯂꯨꯞ ꯁꯂꯨꯞ ꯂꯥꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯐꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯄꯗꯗꯤ ꯃꯤ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨ ꯅꯠꯇꯕꯗ ꯀꯅꯥꯁꯨ ꯎꯗꯦ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯦ ꯅꯥꯅꯤꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯩꯅꯥ ꯑꯁꯤꯕꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯑꯃꯥꯏꯕ ꯚꯒꯠꯇꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯃꯥꯏꯕ ꯚꯒꯠꯇꯗꯣ ꯊꯣꯔꯛꯂꯤ ꯃꯍꯥꯛ ꯌꯨꯝ ꯑꯃꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯥꯎꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯒꯠꯇꯅ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯚꯒꯠꯇꯒꯤ ꯃꯅꯥꯛꯇ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯣ ꯆꯪꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯚꯒꯠꯇ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯚꯒꯠꯇꯅ ꯃꯥꯅꯤ ꯅꯍꯥꯛꯅ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯉꯁꯤꯒꯤꯗꯒꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯅꯪꯕు ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯈꯛꯇꯃꯛ ꯂꯥꯛꯂꯤꯕ ꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯃꯨ ꯃꯌꯥꯝꯒ ꯄꯨꯜꯂꯨꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯤ ꯀꯔꯤꯅꯣꯅꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤ ꯃꯁꯤ
ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯨꯗ ꯄꯥꯕꯨꯡꯗ ꯑꯣꯏꯅ ꯍꯥꯏꯕꯗꯒꯤ ꯊꯕꯛꯁꯤ ꯁꯣꯏꯅꯈꯤꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯚꯒꯗꯠꯇꯅ ꯂꯌꯥꯝ ꯑꯗꯨ ꯇꯥꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕꯤꯔꯣ꯫ ꯊꯕꯛ ꯐꯅ ꯆꯤꯜꯂꯕꯁꯨ, ꯈꯣꯡ ꯍꯥꯝꯅꯤꯡꯂꯕꯁꯨ, ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯦ, ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯌꯥꯝ ꯐꯝꯈꯤꯕ ꯂꯩꯈꯤꯕ ꯖꯒꯥꯗꯒꯤ ꯃꯆꯤ ꯂꯦꯡꯕꯤꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯦꯡꯉꯨꯔꯗꯤ ꯂꯦꯡꯉꯨꯔꯤꯕ ꯃꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕꯤꯌꯨ꯫ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯤꯜ ꯑꯃ ꯂꯥꯛꯀꯅꯤ꯫ ꯂꯤꯜ ꯑꯁꯤꯒ ꯑꯩꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯑꯃꯨꯛ ꯆꯤꯛꯀꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝꯗ ꯅꯥꯔꯤꯕ ꯐꯨꯔꯤꯒꯤ ꯂꯩꯅꯥ ꯑꯁꯦ ꯐꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯖꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯂꯥ ꯂꯥꯇꯣꯟ ꯑꯃ ꯊꯝꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯍꯥꯞꯂꯒ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯨꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏ ꯑꯃꯕꯨ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯏꯔꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯆꯥꯎꯔꯕ ꯁꯥꯡꯂꯕ ꯂꯤꯜ ꯑꯃꯕꯨ ꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯂꯤꯜ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯑꯃꯨꯛꯇꯣꯏꯕ ꯄꯨꯡꯉꯛ ꯉꯛꯂꯕꯅꯤ, ꯀꯤꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯂꯤꯜ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯆꯤꯛꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯂꯤꯟ ꯑꯗꯨ ꯎꯕꯗ ꯆꯦꯟꯅꯤꯡꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯍꯥꯏꯈꯤꯕ ꯀꯅꯥꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯂꯤꯟ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯃꯥꯏꯕ ꯚꯒꯗꯠꯇꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯌꯦꯡꯉꯨ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯈꯨꯜ ꯑꯁꯤꯗ ꯄꯥꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯗꯅ ꯄꯤꯛ ꯊꯜꯂꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯦ ꯅꯍꯥꯛꯅ ꯀꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯤꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯜ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯤꯡꯁꯤꯟꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯤꯛꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯊꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯅ ꯆꯤꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕꯤꯌꯨ꯫ ꯂꯤꯜ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯇꯥꯡꯖ ꯂꯤꯟ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯂꯤꯟꯒꯤ ꯁꯥꯌꯣꯛꯇ ꯂꯥꯛꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯒꯨꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯁꯛ ꯈꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯂꯤꯟ ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏna ꯆꯤꯛꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯀꯔꯤꯅꯣ? ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗꯤ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝꯂꯕ ꯃꯩꯈꯨꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯑꯩ ꯀꯝꯗꯧꯁꯤꯒꯦ? ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ? ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ, ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯒꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯁꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯤ꯫ ꯀꯔꯤꯅꯣ, ꯉꯁꯤꯁꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯔꯥ? ꯀꯅꯥꯗꯤ ꯑꯩꯁꯨ ꯑꯩꯅ ꯍꯩꯖꯕ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯈꯣꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯏꯌꯥꯝꯕ, ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯌꯥꯝꯕꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯅ ꯐꯝꯃꯨ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯐꯝꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯤ꯫ ꯅꯝ ꯍꯦꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯁꯤꯜꯂꯨꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯂꯤꯟ ꯑꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯆꯤꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯍꯥꯟꯕꯗ ꯆꯤꯛꯈꯤꯕ ꯈꯨꯟꯖꯥ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯣ ꯃꯁꯥ ꯈ꯭ꯔꯤꯡ ꯈ꯭ꯔꯤꯡ ꯂꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯂꯩꯔꯝꯕ ꯐꯨꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯇꯤꯟꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯄ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯚꯒꯗꯠꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯇꯤ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯃꯥꯏ ꯆꯥꯝꯊꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯥꯏ ꯆꯥꯝꯊꯣꯛꯂꯤ꯫
Madu ubada khuldaga lakpa miyoi aduti ngakpada thengdei. Masigi matung haujekti miyoi adusu haibadi khundagi lakliba nipa adusu tumina adumak yengdun leiri. Aduga mahana yamna ngakliba mana haujek numit pungta taraba matam masi phawbada mahaki manakta kariguma maikhu amata lakti. Aduna mahana akoibada ikoina mathak makha yenglabasu kari amata maikhu lakti. Matam maruta mahak yamna hena ngakchaki karino tawribasibo haiduna. Masigi matungdagidi nipa aduna khangle amaiba ase isam chamba natte haibasi. Asumna tawduna haujikti lai khurambagi haibadi linna sikanduna mayam layengbagi thabak atwa mathang loisallaklabada nongalamdai adawaida haujikti pungloi loiri. Madugi matungta amaba bagadatana lil aduta hauraba mathel haibadi pulam chiram kaya ama athen podkaduna kacharaba matungta lil ado halankhi. Lil aduna hek hankhibaga mayam singado harauduna bagadatabu thagatnari aduga bagadatada makhoina yamlaba pulam chiram amati tariya chenja kaya piduna mahakui kai khunari. Madu loraba matungda bagadatana khulsing aduta haujiti karsi thudokpa taroklaroi maramaduna khunja punamak ngasidagi ana ayek leitaba khungang ama oiduna nungayabi marang kaina pando oirasanu. Asomna haramlaga bagadatta khundagi lakliba miyoi aduga loinana mahaki khullumda oina lakminari. Asom lakpa matamda bagadatada khuldagi lakliba nipa aduna oza amaiba aikhoina khulladada leiringai matamdadi amu maikhu chabulna aikhoibu hatkadabagi tanabani. Aduga mafam masida aihakna lengdan leyo matamdadi kari amada tarokti masibu karigino. Adumna hangluba aduta bagadatana nokdaga madu punamak aina ngakthokpiribani. Nakhoina phadanabani haiduna tawriba thabaktu phadanaba natti mado kauribani. Amaiba bagadatana hairibatu nipa aduna gyan tabangalumti karino haibiribasibo haiduna hangi. Madam matutta bagadatana nakhoina yumgi akoibada kari phumkhibage haiduna hangi. Matam aduta miyoi aduna yum aduta makhoigi amuba maikhusing adudaki laising aduna thoklaga sangba ngamdanaba haiduna yumgi chuthek marita sagi sarusing phumi aduga makhoina yamna tangba usek amagi matusu chuthek marida phumi aduma tawkhiba thoklabadi yum aduta laising aduna changnakpa ngamdi maram aduna tawribani. Adumna hairubada bagadata noklaga phai laisingna changnakpa ngamdanaba tawribado yamna pharabani. Amaiba aduna nakhoisi kayada laina thamai salamlabanu. Asomna hairapkada nipa aduna kari thamai salamba. Asomna haibadagi bagadatana phari sidagidi aikhoi ani wari sanadabida nahaki khul adu yawru phawba tuminna chatkadabani. Aina lewa sudunna chatlingida nahangna su aingonda kaurakano aduga karigumbada nangonda kaurakpa natragana aingonda kaurakpa matamda nahangna khumbadi yai aduga aingonda kaurakpa thoklabadi nahangna oina khumduna wari sanagadabani. Aingonda wa hanglaklabasu nahangna khumgadabani aduga aingonda wa hangluganu haiduna haigadabani ko. Horen aina aham haiduna hairaga nangonda wari saba horoktu phawbadi nahangna aingonda kana amatana wari salakanu ko. Asomna haramlaga amaiba bagadatta muru mamil uisinduna sonkri chatpadi lepti. Madu ubada khundagi lakpa miyoi aduna karirune masigi mai masasigo mamit uisillaga mahan kayada yangna chatliba tusandana busiba tarene. Fai yengba tari mahana mamit use kiyam sang uisinbagi haibadu yengba tari. Asomna haramlaga khulgi miyoi adwa amaiba bagadatta ki manakta asuma inari. Asum lakpana haujiti numidangi matam oisillakli. Numidangi matam oisillaklabada bagadatadi leptana dumak chatli aduga khuldagi lakpa nipa aduti akoibadata koina yengba haurakli. Adubu ngaklibadi mahaki akoibada amu maikhu amata changsillakti. Madu ubada nupa adudi hena ngakli. Asumna leptana asum lakpana haujiti nungamuk nganthoraklabani. Matam madutta khundagi lakpa miyoi adudi wabna loiri mahakti sukthakibana phamduna ngahaktang pothaninglabani. Matam marutta bagadatana nipa adugi mananganda tapna nantharakli.
ꯃꯗꯨꯗ ꯅꯤꯄꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗꯒꯤꯗꯤ ꯕꯒꯗꯠꯇꯒꯤ ꯃꯈꯨꯠꯅ ꯆꯦꯟꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯞꯂꯒ ꯊꯝꯈꯤꯕꯗꯒꯤ ꯆꯦꯟꯊꯣꯛꯄꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯗꯣ ꯆꯣꯛꯊꯔꯝꯕ ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯗꯨꯅ ꯐꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯕꯒꯗꯠꯇ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯆꯠꯂꯤ꯫ ꯉꯔꯥꯡꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯎꯏꯁꯤꯟꯗꯨꯅ ꯆꯠꯂꯤ꯫ ꯈꯨꯗꯤ ꯊꯤꯡꯖꯤꯟꯕ ꯑꯃꯗꯤ ꯂꯝꯕꯤ ꯂꯥꯟꯕꯁꯨ ꯇꯧꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯅꯤꯄꯥ ꯑꯗꯨꯗꯤ ꯉꯛꯄꯗ ꯊꯦꯡꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯕꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯥꯏꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯒꯗꯠꯇ ꯀꯧꯏ꯫ ꯃꯍꯥꯛꯁꯦ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯅ ꯉꯝꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯕꯒꯗꯠꯇ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯥꯏꯕ ꯑꯣꯏꯕꯅ ꯃꯌꯥꯝꯅ "ꯏꯁ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯔꯤꯗ ꯉꯝꯗꯣꯔꯤꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯁꯤꯠꯅꯔꯝꯗꯦ꯫ ꯑꯗꯨꯒ "ꯅꯍꯥꯛꯅ ꯂꯥꯌꯦꯡꯕꯗꯒꯤ ꯀꯅꯥ ꯀꯅꯥ ꯐꯈ꯭ꯔꯕꯒꯦ? ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ "ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯀꯔꯦꯝꯅꯕ ꯌꯥꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯁꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯁꯥꯎꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯎꯠ ꯑꯣꯟꯒꯅꯤ ꯈꯪꯉꯨ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯒꯗꯠꯇ "ꯑꯍꯝ ꯑꯍꯝ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯛꯂꯒ "ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ "ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯤꯒꯤ ꯑꯃꯥꯏꯕꯁꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯈꯨꯔꯨꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯈꯨꯔꯨꯝꯂꯦ" ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ "ꯑꯣꯖꯥ ꯑꯃꯥꯏꯕ, ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯈꯨꯔꯨꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯤꯟꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯤ꯫ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯈꯔꯅꯗꯤ ꯕꯒꯗꯠꯇꯕꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ "ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯗꯨꯒ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕꯒꯦ?" ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯕꯒꯗꯠꯇ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ, ꯈꯨꯝꯕꯃꯛꯇꯤ ꯈꯨꯝꯗꯦ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯈꯪꯂꯤ ꯕꯒꯗꯠꯇꯁꯦ ꯑꯁꯦꯡꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯁꯤꯗꯒꯤꯗꯤ ꯕꯒꯗꯠꯇꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕ ꯑꯍꯜ ꯑꯗꯨꯅ, ꯍꯥꯏꯕꯗꯤ ꯕꯒꯗꯠꯇꯕꯨ ꯀꯧꯔꯔꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯂꯥꯛꯄꯗꯨꯔꯥ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯒꯗꯠꯇꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ꯫ ꯈꯨꯜ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯍꯨꯝꯅ ꯈꯨꯜ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯃꯥꯏ ꯁꯜꯂꯝꯂꯦ꯫ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯊꯃꯥꯏ ꯁꯜꯂꯝꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯜꯂꯤ, ꯑꯅꯝ ꯑꯍꯥ ꯆꯨꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯍꯩꯗꯕ ꯀꯌꯥ ꯎꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯔꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯃꯗꯨꯗ ꯅꯍꯥ ꯑꯃ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ "ꯀꯔꯤꯅꯣ ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕ ꯅꯠꯇꯦꯅꯦ, ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯒꯗꯠꯇꯅ "ꯅꯠꯇꯦ, ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ꯫ ꯅꯈꯣꯏꯅ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯐꯨꯝꯂꯤꯕ ꯁꯔꯨꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯧꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯎꯆꯦꯛ ꯑꯃꯒꯤ ꯃꯇꯨ ꯐꯨꯝꯂꯤꯕ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯤ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯠꯇꯅ ꯑꯗꯨꯃꯛ ꯂꯥꯛꯂꯒꯅꯤ" ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ "ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯨꯅ ꯄꯨꯈꯤꯒꯗꯧꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯒꯗꯠꯇꯅ "ꯆꯦꯟꯗꯨꯅ ꯈꯛ ꯄꯨꯔꯣꯏ. ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯩꯈꯨꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕꯒ ꯑꯣꯏꯅ ꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯟꯖꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯏꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯔꯨꯁꯤꯡ ꯑꯃꯗꯤ ꯎꯆꯦꯛꯀꯤ ꯃꯇꯨ ꯑꯗꯨ ꯂꯪꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯒꯗꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ ꯇꯥꯕꯁꯤꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ "ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯒꯗꯧꯔꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯤꯄꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯃꯥꯒꯤ ꯌꯨꯝꯗ ꯐꯨꯝꯂꯤꯕ ꯁꯔꯨ ꯃꯆꯦꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯐꯨꯛꯇꯣꯛꯇꯨꯅ ꯂꯪꯊꯣꯛꯅꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯕꯒꯗꯠꯇꯅ ꯁꯔꯨꯁꯤꯡꯗꯣ ꯂꯪꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯄꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯄꯣꯠ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯖꯤꯟꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯂꯞ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯁꯣꯝꯗꯅ ꯕꯒꯗꯠꯇ
मियोई खरगा लोनना लाई खुरुमफम अमा यामना सेक्शनना सेमख्री लाई खुरुमफम ओइगदोरिबा लंपाक मचा अदुगी लेमाई पुनमक लाना मरोन तरेत तरेत थादुना मखादगी थारक्तुना लाना पुंगपाक पाकना थाख्री लाना पुंगपाक पाकना थारबा लंपाक मचा अदुगी मथक्ता बगदुत्ता निंगाइदना खोंग्राई चंदुना फमगुना लेरी मसिगी मतुंगदा खुलगी खुंजासिंग अदुना तौगदबा थबकसिंग बगदत्तना ताकली असमना तौदुना बगदत्तना खुंजासिंग अदुत्ता लोइनमक ताकलबा मतुंगदा हौजिक्ति निमित तासलकली अदुबु यामना ngakdibadi ngahan makhaydi atya mathakta angangba nungjabi manba saktam kaya uraba matungda musilakpani adubu ngasidi adugumba karimata tawdi asum nimit taslaklaba phawbada amubu maikhusin adugi lechillado thajallakta baduta mayamdo tingak yingnari aduga karino ngasigi mawong asibo haidunnasu hainari bagadatabu thajaraduna mayam singado saru sarang singadu puduna bagadatagi manaktamna laklei नुमिदांगे मतमदा थोकनो थबक तौबसी सही तरुकी मतुंगदा ngasina ahanba oigadoribani खुंजा पुनमक अमंबगी सतम सिंग अदु उरुबदा ममितगी मपी ताबसु याउरी आसमना तौदुना लापना हौजिक्ति बगदतगी अकोइबदा खुंजा पुनमक तिल्लरी अदुगा मखोइना पोरकपा सरु सिंग अदु बगततना महाकी ममांगसिदा थम्मु हाइदुना थमली हौजिक्ति सरु मचे सिंग अदुना फनयाम वांग दुम पाइख्रे खुंजा पुनमकना मखा करी तौगदबनो हाइदुना हंगली मतम अदुता बगदतना हौजिक्ति नखुना तौखिबा थबक अदु मयामदा लोइनमक हाइदोकदबनी हाइबदी नखोइगी पुनिंगदा लेरिबसिंग अदु लांजरे अइखोइना ममांग थक्ता तौखिबा अदु ngakpiyo haiduna नखोइना लालुबा मीसिंग अदुता मखोन थोंदना थनुंगदा लाले हाइदुना नखोइ मसेम खुरुमनगदबनी मदु नत्तबा तारगदी नखोइगी खुलसदा लेरिबा पापसे सत्पा यारोइ अदुमना हाइरकपदा खुंजासिंग अदुना करिनो माना हारिबसिबो हाइदुना मखोइ अमगा यिंगलै मतम अदुता बगदतना हौजिक मतम लैत्रे नखोइना तौखिबा अरानबसिंग अदो अमगा सेंगतोकनरो हाइरकपदगी मयामसिंग अदुसु किरकपदगी मयामसिंग अदुना तौनरुबा माना तौरुबा लानरुबसिंग अदो मखोना लालुबा मीसिंग अदुदा मथंग सेंगतोरकली मखोइ सिंग अदुगी मरक्ता इमुंगदगी पोचै हुरानखिबा अमदि बदनाम पीखिबना सिंगबा कया अमसु याउनरिबनी अदो पुनमक अदो आइना थबक अदु तौबनी अदुगा थबक अदुगी बदनाम नंगोंदा पीखिबनी हाइबना सिंगबा मयाम अमा सेंगतोकनरकली आसमना पुनमक सेंगतोकनबा लोइरबदा मयाम सिंग अदो इकाइबसु याउनरी अदुगा साउनिंगबसु याउनरी मतम अदुदा बगदतना फरे मयाम अदु ओइरबदी थबक असि हौनबा तौरसी आसमना हरमलगा महागना लेवा अमा सोंदुना फुगलकली अदुगा महागना अकोइबदुदा येंथुरकपददी खंगहौदना यामना अकनबा नुंसित कया सिटबा हरकलै अकोइबदुदो अदुगा खुंजा मयाम अमा फमदुना लैरिबा अदुगी मनाक्ता कनागुमा मियोइ अमा चेनखिबगी साउम कया अमा फंगली बगदतना कनासु मसी लेंबिगनु हाइना लाउरकली मसिदगी मयाम अदुसु किरकलदुना मसिदि लेंगदि अदुबो अकोइबदुदा कुलै लेदुना यिंगनरी मतम मदुता खुंजासिंग अदुना लैरिबा मफम अदुगी अरापदा अमुबो परेंग चलिबदो उई खुंजा पुनमक बगदतना थारिबा लासिंग अदुगी मथक्ता फमलिबदो कुनद्रदुना अतोपा जगादसु फमनरिबनी असुमना तौदुना बगदतना लैरिबा चलिबा लाइमुसिंग अदुता महाकना याथंग तौदुना खुल्लसिदा नखोइ अमुखना लाकपा याररोइ थमाइ सनबदो अइना सटलबनी हाइदुना सरुसिंग अदो महाकी खुदोंबी अमदी खुयाइदगी कापथोरकपा मैरी अमना बंग लाउना चाख्रै मदु उबदा खुंजा पुनमक्ति मकोक पाइदुना अमदी मखुट लुनदुना बगददा हन्न खुरुमली मसिगी मतुंगदा बगददा अंगांगे हाइदुना करेमनखिबा मियुसिंग अदुनासु ओजा माइबा अइखोइ लांजरे हाइदुना लाउरकलगा हन्न खुरुमली बगदत्ता मयाम तौरिबदो अंगोदि चंगदबगुम तौरी महांगा तौरिबा थबक अदुदा अदुमक मायुनसली आसमना सरुसिंग अदो मई थारब मतुंगदा मरदगी चाकलिबा मैरी मैबुलसिंग अदो आमाय बगदत्तना मतुम लौखत्तुना परेंग चलिबा लाइमुसिंग अदुगी मसादा थोमली लाइमुसिंग अदुसु लाउ खोंगदुना मखोइसु चटली खुल अदो कपना लाउनबा अमदी चैना खांबगी लाउ खोंबगी मखोलना निल्लबनी मदुदा खुंजा पुनमक्ति कीबना मसासिंग अदो लोइनख्रबनी मतौ असमना तौदुना अहिंग अदुता लाइसिंग अदो यामना वाना बगदतना ताली
असुमना तान पुंगलोय लोसिलक्लबदा खुल असिबु ngak sheliba khoyum lai ado kauthorokuna matang kuina phajin punchinduna thamluraba khoyum lai ado bagatatana kauthorokke haiduna mayam singa da hairi matamadu mayam singa duna su kauthokpiro aikoina mabu sahi kumja khuringi ira thongni thorum pangthokani haiduna bagatatada hairi matamadu bagadatana atu orabati fare mayam punamakna mahaki maming koloi million solasi haiduna mahangna sungataba koloi million ado lauthorki mayam punamak hauna launa koloi million ado sonbadagi ikhang khanghaudana nongodon thaktagi amubo maikhu chabul amaga lonana leimaida tarakhi matamadu mayamna khallibana thabak ado hauji amu haurakle haiduna khal adugadi ikhang khanghaudana chauraba lil ama wona thorakli lillado asuki matik chauri yengkhibada mahaki mamaigi matona to uba phangti yamna sangun khibana mastigi lil ado ikhang khanghaudana marai tasal lamlaga jaga amata haibadi khul adugi jaga amata chatkhi matamadu da bagadatana khunjam mayam puna mahugatuna lillasigi matung inagadabani hairi masdigi lil ado asum chatkhraga khul adugi u yamna hauba mafam amata changsinkhri mayam su changsalakli aduga lil ado marai tasanduna ahuba amada changkhi matamadu da bagadatana ahuba asira mahana sai amai jungkhri artuga maakna mayam da hairakli mafam masida laibung saduna nakhoi na mafam masida chahi kumja khudingi harau kumai pangthokadabani mahakpu ira thauli thorom pangtholaba matungda khullase khunjau loichaugani asumna hairakpadagi mayamna su mafam aduta sungsoi soidana sagani haidana hairi matam aduta bagadatana sagadoriba asi ngasidagina numit kunggani panigi manungda sagadabani hairakpadagi mayam punamak adu orabadi nong hek nganbaga thabakado paikhalagani hairi bagadatana su hoi haiduna yanaraduna bagadatana tak tuna makoigi khul adugi lairiba yumsa kaisa hairaba mayam sing aduna yamna thuna sem sadana phamado khungi khunja miwai kaya thulaktuna sengtoktuna yamna thuna laisang achoba ma sakhi asumna thabak punamak pangthokpa loirabada bagadatna khul adu thatoktuna chakhinabagi matam yaurakli numit kungani pani subada mafam marutta makoina laigi thongni thorom pangthoktuna khunjau leichaunaba harau pangthokki asumna tawraba matungda haujikti bagadatna mahaksu khulasi thadoktuna chatlagi haiduna mayamda bidai piramlaga satki khulgi khunja mayamnasu mahakpu sahi khudingi lai asina haraupa matamda lakpinabagi damakta haijaki aduga yamlaba tariat chenja amati sa thangnaba mana masing kaya amsu pikhi matau asumna tawduna bagadatna chatkhrabada khunja miyam punamak harau mathoi kanari haujikti numidangi matamda chathokkasin tawnabata natana yumgi manungda pakna leinakhiri mapalda tha jamabu yengduna mayam punamak to mapandana ayamba hangchit langnakhi matam kuina sangna mapalgi mengraba thabalgi mangal sing yengba phangnarudraba khunja singado haujikti thabalgi mangan da hangchit langduna nungayabi marang kaina pankhri wari asi matang asida luisinjari wari ase na pathok chapa matamda soikhilan khiba rano hui yaurubasu tabiriba punamakna pukchal chauna ngakpigani mayambu aroibada amukka hanna khurumjari